Tha asigi tarada laikhidrabi tha nipan romgi angang naupuribi KHOYATHONG POLEM LEIKAI DAGI NGANGBAM BHARAT की LOINABI Loukrakpam Debala Meeshi Asi Kuppa investigation Chathanaba case Asi Cbi Da Shinnabiyu HAINA IMUNG MANUNG MEEOI Singna Manipuri Governor AMADI Chief Secretary da memorandum PISHINKHRE Hiram asiga mari lainarang asi KHOYATHONG POLEM LEIKAI Maira Paibi AMADI Rising Knowledge Club na sinduna Manipur Press Club da pangthokpa pawgi mifam amada LEIKHIDRABI Debala gi manaw nupi Loukrakpam Kitana hai Mahaki mache asi sor honba warakpa amadi gastric pain lay haiduna tha asigi mapanda hillside hospital da pukatuna consultant doctor amada yinanke adubu consultant doctor adu operation amada laikibana mahaki instruction makhada doctor amana observation tawduna treatment pike maduda hospital gi maikaidage supnagi RL amakhak kaplaba matong nungthil pung 3:30 tarakpada yumda hanbe kyaragani haibadage yumda halakibane adubu numidang pung 3:30 tarakpada amukhana narakpadage amukhana hospital aduda pukatlaga treatment piba hoke madu fawuda mahaki mache ase sor honba wai oxygen level hantarai haibadage oxygen pibiyu hairubada oxygen leitabana atopa hospital da chatnaba hairake Masina madam oiraga mahaki mache palace compound leba advanced hospital da pukhatluba matamda hospital authority gi maikidage broad death haina declare tawrakibane Romnamak ase hillside hospital gi doctor sina medication pibada asuiba kaya leibidagi thokibane asigumba oxygen amade ambulance service phawba leitaba hospital asida karamna license pitam libano masagi matangda mari leinaba authority na sizinbiyo loinana laikhidrabi machegi postmortem report amade thodok asige fact finding committee gi report sing amata samdok samjin tawdana pung 9 gi manungda imung manunggi miyoi singda sinakadabane Amaromda Manipuri Governor Chief Secretary Yauna Health Services Kamari Leinaba Kudukmakna Haidaba Hospital Ase Kumna investigation Tauraga Hospital Asigi license kaktat piyo haina Padamaka Take अखोई चेजे जुमाइना चुप 24 गुम्बने को चाक पिजदना थमगिबसे NPO ने हारगा अदमाइन थमबिग्रे चेजे लाइट्रे दो खोइसि लाइतब मरि लाइनना क्लब का मेरा पाबि सुमाइन तानारगा खोइसना नसिजे मेमोरेंडम पिसिलमे चीफ सेक्रेटरी दा दुगा गवर्नर दा अखोइन हांदगी पिसन बजे ngasi numi 3 ni subne हांदे को चीफ पिसन बजे मेडिकल डायरेक्टरेट अदुगा स्टेट वुमेन कमीशन ने अदुगा मेडिकल काउंसिल ने पिसन मया पिसन जरे दो को जे रिपोर्ट जे अथुब मतमदा अचुंबा रिपोर्ट जे केमता सेमदोक्तबदा अचुंबा रिपोर्ट जे अथुब मतमदा पुथोप्रेक्तुना तो प्रोटेम रिपोर्ट अदु ngसागी फेक फाइंडिंग दुगा हॉस्पिटल इन्वेस्टिगेट तौबा फेक फाइंडिंग विथ पोस्टमार्टम रिपोर्ट जे अथुब मतमदा पिबिरंग ngasi numi 3 ni sure पुलिस ता जुखोइ रिपोर्ट तौई दो केमता रेस्पॉन्स अमता लैद्री रिपोर्ट ngai na loi lai na re do report athu matam da kem simdok ta bi birak na ban haini kaigumba report je pung ni phuni pan manung da kana taw bidra ka de khoi akan action laujagani na khoi gi site gi hamjagen